Breaking news to Ccpur the Para Special Forces Assam Rifles yauna anti-insurgency operation chathakhre haidi Ccpur district ki manungchana laiba hanglab subdivision da chathakhibani haidi source ki matungina Nansu group oiliba UKNA cadre singi mathakta jaga adu da operation chathakhibani haibagi thajaba lairi haidi Mari tunggu. Di mana kau berada? Di mana kau berada? Di mana kau berada? Pangal team ki General Secretary ki yumda bom thamjilamba adu PDA na warning tawbo aina thamlamba ni haina serol ama tholakre Kuki militant singa suicide tawnariba sidi mitei amadi naga gi lamunna bo oirame peace ki oiramdre haina oja asanka sana phongdokre Prime Minister da Arambai Tengol na Manipur ki phibam yengsindana ing tappa porpa ngamloi haiduna khangan khrei Arambai Tengol headquarters ki control room operator Laisam Robasana khuyek pidana arang Prime Minister Narendra Modi da pi ki balamai ani pan ba serol amada Manipur ki housing oiriba ground reality singing sendrabadi state asida ing tappa hanjilan ba ngamloi haiba wafam phongdok khrei maramasna mayak nari ba wathok sing asigi tungkoi ba warosin purakna ba kidamang achumba amasung logi mijing da yengba ga loinana manaba miyeng yengduna wari watai shanaraga khusamnaduna amata ominanaba hodabagi thabak paikhatpina bahajakhrei loinana Manipur da mahausa-gi ingtapa amasung tangdulai taba hanjalhanna ba honarakpada state asigi yelau purup singi saktam hak sing amasung tunggi phibam sing chapchana ngakfi senbina ba wafamsu phongdokki hairi bom masena pan khibi nong thombam indubala haugat kangkhat pangamdri hairi irana hingba ngamba matam phawba khangduna hinglage ngamdragana ima icha punna Seminar ga haiba wakalon sida hinglibani hana indubulana phongdokhrei thasigi mangage ayuk angan bada mathong khangdaba Kuki jo singna Kumbi Assembly constituency gi manung challiba saiton nganu konda Central Force singna buffer zone haina khaidoktuna ngaglabasu bom pokai handuna yum ama akai toy thohalamba maphamda thumjilaktuna Central Force singna yaningdaba phongdokpa miyam tamna amukhasu bom pokai halakwadagi thumjanbada yaukhibi saiton nganu kondagi nongthombam ongbi indubula sahi kuntragani pat bom masetna makhong oigi khubomda panduna sokpadagi hospital da laikanaraba matung mayamda puthoraklabasu haugat kangkhatpa ngamdabagi thabak amata suba ngamdana yamna wana lehauri mahaki phibam yengsilubda mahanai kumja 2023 gi May 3 dagi Kuki lamhen tuhenba singna haurakhiba lan asigi matung ina aihak su red zone area da leiruba maramni yum thadoktuna moirang khunauda hangba rule kem tamatam khar sangjafam lauduna leirame adubu sufam nompham khanglaktaba amadi sel tanpham leraktabana aigi kairoilekai gi miyoi khara mayumda hanjinare haba tabadagi aishu isa ahum pudra yumda lerakibane ipuroba yauduna hakna nomagi afang thabak suba lengoi nekpa phi saba ingkhol koibana singbo honaduna isa singbo mahima sing tamhanduna amadi yumgi kumnom puduna lakhe adubu laibak thiba thodoksina maram oiraga ayake oi thangba khonggi khubomda Kuki singna thadarakpa bom machena panbadagi anaba ama oina hawat kangkhatpa ngamdana suno masung ngamdana awaba khangle thodosiga mari lenana Indubalaga unarubada mahaki thamogi pawda makhatana phongdorokpada tawdok thokpagi numit ase ahanma Kuki singna phit tawduna thamlamba bom pokhairakhibasi ayuki pung 6 lom tare isasinga phamungda makeup ti thoklaga wari watai saduna leiringai bom adu pokhairakhibani haklairaga khoyge club ki musingna mic ta khunja sing tholaknaba hairakpadagi haugatuna Iro maitha zaraga khunja sing puna bom pukhairaba yum aduda Kuki singbu Central Force sing leina sanghanba yaraga aikoina kadigi yaroi haidina changnaba honaringai amadi yum adugi akai toi singdu yengsinaba khunja singna langna ringai cherakta amukasu Kuki singna bom amaga amuk thadarakibane akonbagi bom asigi masena khongge oi thangba khubomda panbane hanbada bom masena pale haba khangde karigumba posak amanadi khongde yaikre habagi chaina di phawki haina phongdoke loina irana dum hingba ngamba matam phawba khangtuna hinglage ngamdragana imai chapun na seminar ge haiba wakalon sida hingli haraduna thamo shona mamitagi mapi taba makai pawdam lakhi haire
IPSS Ibomsada Chief of Army Staff Commendation Pirakre Mathauda puning sangba amadi miyamgi mateng pangbaga lunana youth sing semgatpada azoba thodang lawriba hojik taruk suba Indian Reserve Battalion gi Commandant amadi Special Commando Unit ki SP Dr. Sarangthem Ibomsa IPS the Chief of Army Staff Commendation 2026 pirakla hari Mikok thiba lepnaba MLA singna taksinba mathau tai haina phongdokre mikok thiba hodringa mito khandoknaba miyamgi apunba kholaw lawminaba amadi MLA singna amato ina warep lawduna India lengak to mikok thiba lepnaba taksinbagi tangai fudaba lei karigumba thorang si paikhan hodrbadi mikok thi kharba matung da mitopna lengak lon pai khidona yellow phurup sing mut khiba yabagi awaba tanja ama laklagani haina Campaign for Just and Fair Delimitation ki convener Jitendra Ningombana Phongdokre Laibak Sinba Thungna Pangthokadorba mikok thibana Manipurda oirakadoriba kudong chadaba singi matangda paring naina chathakhre campaign ki saruk ama oina ngarang Bisnupur district ki Wangu Sabal da pangthokiba campaign da wafam simana phongdokhibani khullasigi Laisemba Sanglan da pangthopa campaign adu da Wangu Tera Khong Gram Panchayat ki Pradhan member amadi Khunja Singh saruk yakhe loinana campaign adu da Campaign for Just and Fair Delimitation ki convener Jitendra Ningombana makha taraduna hai India gi oina sahi asigi April thada gi pangthopa horgani aduga mathang sahi gi February dagi mikok thiba gi thabak paikhatgani mikok thiriba simi masing khangnaba khakinu te miyam gi chawkhat thorang amadi nungai yaifanaba gi thabak paikhatnabani asiguma miyam gi yaifanaba thorang asi karigi lamdam asigi miyam Yadribano Haiba Kangba Matautai Kariguma Param Sumna Mikok Thiraba Dilamda Masugi Miamna Indiana Piriba Kudong Saba Kudima Pangada Ribane at the Bohojik Lady Manipur Gipa Masida Mikok Thirabadi Lamda Masigi Yellow Puru Maru in a Maite Puru Sauna Awaba Amatunda Mayonaragane Adobe Tanaba Myanmaragi Hura Lonada Lakpa Kuki Singi Oinadi Indian citizens in the Piba Kanabakea Hena Pangani Maramaduna Mitop Hana Kandokuna Census Pangto Haibane Amaramda Manipur si border state oiba amadi sambal khabidabana Myanmar da ngasi pawbo lepna mitok ya changsilapu khudong chaba lei loinana Myanmar da lamigi lenga laiba amadi lan thopana misam yamna masagi hak phangduna nungaina hingba phangde aduguma kuki sing aduna Manipur da changlaktura leba asda piba hak khudema phangduna nungaina leiri asiguma lana changsilaknuba mitop sing adu masak khangdoktrabadi India ge citizen oikhiduna lenga klon parakadoribani hana phongdokhe nakalamaramda kumja 2001 gi mikok thibada mau maram purum saitu Gampazol Masikul More Chakpi Karong singba subdivision mapanda ayawbi thakta migi masing hengatki adubu tampaki lamdana ka hena migi masing hantaram khibane hairaba subdivision mapan adu da missing hengatkibano habagi matangda thigatpada mikok thibagi thabak tawribo official singna arana mo ongda missing hapsin bana oiram khibane haina mahana makhata na phongdokhe India na Bangladesh na landarabadi khudakta Pakistan na India da amuk landagani kihankhre India na Bangladesh na landarabadi khudakta Pakistan na India da amuk landagani lauthokre haina Pakistan ki news agency amana phongdorakle report asigi matugena Muhammad Yunus Khan na lusingba Bangladesh ki interim government hojik Pakistan ki langda chapchana thukre ningsingba yabadi Bangladesh hariba leba asi maning tamba leba ama oina na bagi damak India na asoba mateng pangtuna Pakistan dagi tokhaina tahan khibane adubo Mohana Muhammad Yunus Khan ki lengak lakhibadagi Bangladesh Pakistan ki makhada lakhai Pakistan ki Prime Minister Shehbaz Sharif ki political party Pakistan Muslim League Nawaz ki luchingba Kamran Syed Omanina India da aki khang piraduna karigumba India na Bangladesh ta landarabadi Pakistan na khudakta India da su landagani hana phongdorakhibane wafam asi khantana mamang sahi ki me thada Pakistan amadi India ki marakta thokiba lan adugi matang da su mahana India ki mayok singnaba amagulonana wafam kaya phongdorakhibane hari US ki Pentagon pizza tracker na karigumba thongdok khara thokpa yai haibagi ingit pirakpadagi mipaiba pokna re hari US ki kono Washington DC da laiba asigi Department of Defense DOD bu senaduna laiba miyamna Pentagon pizza tracker haina khangnaba tracker asina miyamda malemda karigumba makhal kharagi achauba thodok sing thokpa yai haibagi ingit pirakpadagi miyamda mipaiba pohan khrei
Pentagon Pizza Tracker habsi US natra malemda asoba crisis thorakpa matamda karigama US ki military na miyeng sangba natraga khuthingjinba mathau tarakpa matamda Pentagon da thabak tawriba defense ki asoba official amadi staff singna ayuk nungthil amadi numidang khaidana leptana thabak surakpa matamda Pentagon gi akoibada leiba chana thamnama polam sing yoliba maphamdagi asa thak sing order lorokpagi sang yengduna hotpa tracker amani Iran da thogliba Iran asigi matangda President Trump na akanwa wafam phongdokhiba amasung Greenland gi matangda European lebak singa ungkhanari serakta karigama thaudok khara thorakpa yai haiba indicator gi index da signal pirakhibaga loinana Pentagon gi akoibada leiba asa thak yonma mafam singda maroina pizza yoliba singda numidang gi matam yauna haukhiba sayol sida asa thak gi order sa da lisingamogi mathakta wangkhalakhi Pentagon pizza tracker simamang da Iran da US na strike tawdringai mamang da ingit pirakhiba tracker amani haidi